Video sigi marak thachaduna mayamgi mafamda aina mayamda mamangsu panjaki akhoi donation tawrakliba akhoi ichi now mayam punamakki ai maming loi panjarakani video sida because makhoi gi thamoi sawbaduna ningasi asigumba akhoi mission nama mission hairage mayam mission ase mai pai bani mayamda angam mateng pangba ngamlibani ado ichi now mayam dugi maming di amam tawrai haijarake ahan bada 1000 rupees ki donator ming haijarake number first la ise gi now nusirabai gi satra suni mahak se last year mahak se BSF to changi bani SSC gi exam pass toraga mahak ki mingna ajut lorem mam kauri mahak na 1000 rupees mateng pangai ani subada yama naba kumar singha kauri mahak se haflong ni ha ingoda phone toraga personal na phone toraga mahak na mateng ase pangki bani aduga 500 rupees ki donator na ulen moirang them K Rohan Kumar Singha Kajal Khomdram ai manamni L Ria Singha Punsiba Maite Yamusiba inauni Srivagi Sampa Chakraborty K Anand Singh aigi khoigi nuksiraba yamani mahak su kaisam Anand adulaga Niranjit Yumkhaibam aigi yamna close imanabani masu Srivagi ni Kanglai Lanmi mai asing mingse kari udu no khangde adubo mahak na tharakpa account gi maming ase Kanglai Lanmi haina lay aduna mayamai maming se Kanglai Lanmi haina irabani adumatungda L Anand Singh adumutungda Pratik Chakraborty asiga akhoi non Manipuri su yaujai so thank you so much for my non Manipuri brothers for donating some amount of money from your heart and soul for the people who are living in those camp and who are means struggling for their life. Thank you so much for donating this amount of money. So mathangda a 300 rupees ki mo pajarage 300 rupees donate tawjarakpa akhoi chino mayam sinen Vijen Singha adulorga Biplop Roy gi manabani mahak su police ta laibani aduga 200 rupees donate torakpa gi chino mayam gi maming na Gurumayam Kishan Sharma Ras Burman aigi manabani mahak su akhoga puna training tawinaba gi academy da yauba imanaba mani mahaksu adulorga Rasdeep Chakraborty aigi satrani mahak ase Abhishek Bose aigi satrani asisu M Sakhitombi Devi Indrajit Sharma Samarendra Sinha sina Bishnupya Manipuri oidoni mahak su aigi satrani adulorga Jit Ningombam yam nuksiraba aigi yambani mahak na Badarpur gini Jit Ningombam aduga Premjit Kaisam sisu aigi satrani mahak na Singribon gini Jayanta Kumar Singha Rajamani Lautongbam asina aigi imanabani mahak na Nungfau gini Irom Santanu asina aigi yambani adulorga Gobind Itkhola Aman Kumar Singha sina lupa chani gi donator singni lupa chani donate tobirakpa chino mayam gi mingni aduga lupa cham donate tobirakpa chino mayam gi mingna Y Bikramjit Singha Mitali Singha PA Susmita Singha N Harish Kumar Singha Y Memton Singha K Harichandra Singha Ajit Kumar Singha Y Jivan Kumar Singha S Birbhadra Singha Misona Singha L Kiron Singha Kanchan Lukram Monikant Sinha L Ziran Singh Rosni Irom Manoranjan Gogoi Konsam Bisal N Purna Kumar Singha T.S. Danavir Singh Jatin Okram Manish Sharma Prasanjit Das Kachar Bini Blocks Jivan Singha Rasidul Islam Jiten Singha Rahul Singha Yam Nuksi Jino Mayam Thamoi Sawi Jino Mayam Punamakpo Makana Thagapa Fondok Chari Nuksiraba Mayam Mateng Tobiman Kauzaroi Aina Punsigi Mayam na Sumaina Mateng Tobiri se Mayam Gidamakta se Asidagi Hena Thamoi Saw Chino se Kai Sulam Lori Haina Aina Taze ado Aloibo Oina Mayam 50 rupees and below donate to Chino Mayam giving na Ponita Devi M Layang Amba Singha Bikramjit Luang Nilabati Singha Ajoy Singha KSH Handip Singha Y Sanathoivi Singha MD Runak Ali Laskar last Ron Santa Singha Mayam Ming Tita Hoba later pursue Mayam the Ngaki and Punamaki Ming Ase Aina Angamba Tak the Lokalaga Mayam from the CR to Zalapani Mayam video say Mayam Punama Yogina CR Tobio Yam Akwegi Nuksiba video ni Akwegi Chino Mayamgi Mateng Pagbiruba have say is Yam Libok Fabni Makoya say Mizoram the Lapang at the Miam Mizoram the Mipai do not like Pani Mako
kaisu thoidokna khoi awaba taraba ichinaw makti natte haibada haiman bathoi because Mizoram da irang ase karim hujik phawi di karim dawde adu makoina family mayam leibaina checksin thorang da mamang digi lokhalo lokhalo bunina precaution oina moi se Mizoram dagi Cachar da lakpani adugi damakta bakhoi so kuina leirak na leirakpagi kaino mateng do oina ba haiduna khoi so khoigi angam thak to mateng pangjiru ni aduga hujik su donation lakpa lepte mayam aigi account hujik su paisa lakpa lepte donation lai hujik lai ba donation sina hujik chino mayam amsugi chino mayam su donation khaigali adu lorega enusiraba yamba Cachar diary mahak su donation khaigali adu hujik lai ba donation sina moida transfer tawraga moigi account da aina hapchagani so si haiga mayam video se makha tana medium tabiro thank you mayam ngasi hujik aina leijari ba mafam se akhoi sunai chanpur dani asi chanpur gi hujik sangit vidyalaya haiba mafam sigani asigi mafam asida akhoi manipur dagi paisina mayam ma lei haibagi ai aingon mayam da khanga lei swai gi akhoi ichina mayam da ado khanga lakbi matugina akhoi kambu dagi ngarang aina fund drive ma tawjagi mayam su ujaramgani ado fund drive ta tawro matungda ngasi akhoi paisa duna akhoi mayam dagi khaigalakpa sel duna ngasi khara tengban ge na makhoi gi damakta acha thak ya puduna lai ado mayam hujik ichina mayam da phangnaraga makhoi ada awana kamaina thengnaraga kamaina sida lakpano kamaina sida yorakpano adugi pawdam do mayam da su ai share tawjarake aduga akhoi gi site tagi su kari kari piwa do mayam sum yengbyo mafam se ani thona chatoi ni akhoi chatoi se ngasi hujik ahan moina chanpur se lai mathang damo akhoi bantrapur hariba khungang akhoi gi maitei gi khwai Cachar da khwai chawba khungang ni maduga su chaluni madu matungda kamai tawdo mayam sum video da makha ta ba una phangjagani so mayam stay tuned mayam ase akhoi sangit vidyalaya sunai chanpur gi sangit vidyalaya ne si mafam sigani akhoi chino mayam leu da si mafam se akhoi mamang da su akhoi gi LS speaker loina na mitei chanu tawgiba program gi damakta akhoi mayam siga camping tawraga leigi adugi memory su yam lei si mafam se mayam phati phajabani feel ga se athi phajaba mafam ne kuira matung da laine se sahi ahum mari ga suramani adu matung da laim se akhoi chino mayam hojik elef ki pochai uraga mayam da pina ba mateng oina ba hena korai amam tawraga hala chana se aina cameraman oirabani la pochai di paidre dubo mayam da news kari kado mayam da share to ko do agi through dagi soidana mayam da jagani akhoi Mizoram da khoi se thabak tawraga leijabani leijabase akhoi tang taruk me gi tang taruk 2023 sida akhoi hoi Manipur da leiriba hojik situation da akhoi hoi Mizoram da di karisu problem di leite adubo akhoina nungai jadabdagi akhoi family oina akhoi family mari ma akhoi family manga thokjare tholakpachida akhoi gi hojiki relief camp oina sida hangbiramba Chanpur amuthoi sangit bidaloi sida akhoi leijai ngasi bo leijai matamni da akhoi Cachar da leiriba se nau sing jina mateng pangbirak tana akhoi da awawa karimbo problem baitana yam nungai na mafam sida akhoi safe oina leijari haibai se akhoi thamjage date 6 dagi leijarakpane akhoi je awana je akhoi na hariba ujigi mafam je leijum tamda akhoi awana karimbo leite akhoi gi Cachar da leibir be se nau mayam jena mateng pangbi dana akhoi amna nungai na dum akhoi mafam je leijai family manga de sumaina leijare family ani amadi keno da akhoi lakpadi plo lamunaraga atop moi gi khangna sana bada ani amadi leigre aduga ujik se family ahum amaga akhoi gi family na taba akhoi ani amaga akhoi leijai sumaina thong thak bache akhoi gi keno mayam na akhoi gi Cachar lebe sinau mayam sigi bidalai sigi mayam akhoi sinau mayam na tawbiraga akhoi na thong thak padi tawjare akhoi na akhoi imanaba sing sabajam se chajare hujik leiriba situation sigi matung na akhoi hange na di khanjai noidoina Mizoram doina hange na lepsai ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3 ꯃꯔꯤꯗ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ
ꯀꯨꯀꯤꯒ ꯃꯩꯇꯩꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯑꯩꯈꯣꯏꯅ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯤꯖꯣꯔꯥꯝꯗ MR ꯑꯣꯏꯗꯅ ꯋꯥꯛꯁꯣꯞ ꯇꯧꯗꯅ ꯐꯤ ꯇꯨꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯁꯤꯡꯗꯣ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯌꯥꯗꯦ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯃꯤꯖꯧꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯗꯨ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯗꯒꯤ ꯅꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯏꯔꯥꯡ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯁꯣꯛꯇꯅꯕ ꯑꯩꯈꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯄꯥꯡꯉꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯄꯥꯡꯉꯤ ꯑꯗꯒꯤ ꯀ꯭ꯂꯕꯁꯤꯡꯅꯁꯨ ꯄꯥꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯣꯟ ꯇꯦꯔꯥꯄꯨꯔ ꯃꯁꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅꯁꯨ ꯄꯥꯡꯉꯤ ꯑꯗꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯄꯥꯡꯉꯤ ꯇꯤꯝ ꯀꯪꯂꯥꯁꯥꯅꯁꯨ ꯄꯥꯡꯉꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯉꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯑꯩꯈꯣই ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯅ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯂꯩꯔꯤ ꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒ ꯂꯣꯀꯦꯜ ꯄꯤꯄꯜꯁꯤꯡꯒ ꯀꯔꯝꯕ ꯁꯣꯂꯨꯁꯟꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯟꯒꯗ꯭ꯔꯥ ꯃꯤꯖꯣꯔꯥꯝꯗ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯀꯅꯤ